ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛꯅ ꯆꯥꯝꯒꯗꯕꯅꯦꯕꯀꯣ ꯃꯅꯝ ꯃꯍꯥ ꯅꯝꯒꯗꯕ ꯑꯗꯣ ꯄꯦꯔꯨꯛꯁꯦ ꯍꯧꯖꯤꯛꯁꯨ ꯐꯪꯗꯕ ꯐꯖꯅ ꯐꯪꯗꯦꯕ ꯑꯗꯨꯅ ꯍꯪꯒꯥꯝꯁꯤꯅꯅꯦ ꯃꯥꯏ ꯃꯅꯝ ꯃꯍꯥꯁꯦ ꯅꯝꯗꯅꯕ ꯅꯣꯏꯊꯣꯛꯀꯦꯅ ꯍꯪꯒꯥꯝꯁꯦ ꯇꯧꯔꯤꯅꯦ ꯁꯦꯡꯇꯪ ꯁꯨꯃꯥꯏꯅ ꯅꯣꯏꯊꯣꯛꯀꯦꯀꯣ ꯏꯔꯨꯖꯊꯣꯛꯄꯤꯕꯩ ꯋꯥꯅꯤ ꯍꯪꯒꯥꯝꯁꯤꯅ ꯉꯥꯍꯤꯡ ꯅꯝꯗꯅꯕ ꯃꯁꯥ ꯅꯥꯜꯂꯛꯑꯦꯗꯅ ꯇꯣ ꯃꯁꯥ ꯅꯥꯜꯂꯛꯑꯦꯗꯅ ꯇꯣ ꯑꯃꯣꯠꯄꯁꯦ ꯌꯥꯎꯗꯅꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯨꯔꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯉꯔꯥꯡ ꯑꯌꯨꯛ ꯂꯩꯕꯅꯤ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯐꯖꯅ ꯇꯤꯡꯉꯦ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯆꯥꯝꯃ ꯇꯤꯡꯍꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯛꯊꯣꯛꯆꯔꯦ ꯃꯅꯤꯡꯁꯦ ꯑꯗꯨꯝꯁꯨ ꯊꯣꯡꯖꯔꯒꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯊꯔꯣꯏ ꯊꯣꯡꯕ ꯑꯉꯥꯡꯁꯤꯡ ꯁꯦꯡꯅ ꯆꯥꯝꯕꯒꯤ ꯃꯑꯣꯡꯁꯦ ꯈꯪꯕ ꯋꯥꯠꯀꯗ꯭ꯔꯥꯅ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯏꯔꯨ ꯇꯥꯗ꯭ꯔꯤꯕꯣ ꯆꯥꯝꯕꯤꯌꯣꯅ ꯏꯆꯥꯁꯤꯡ ꯈꯪꯗꯕꯗ ꯇꯥꯛꯆꯔꯤꯅꯤ ꯑꯃꯣꯠꯄ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯗꯤ ꯂꯣꯛꯁꯨ ꯊꯨꯡꯉꯔꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯍꯪꯒꯥꯝꯅ ꯑꯣꯏꯅ ꯅꯣꯏꯔꯦ ꯉꯁꯤꯗꯤ ꯄꯦꯔꯨꯛꯅ ꯅꯣꯏꯗ꯭ꯔꯦ ꯄꯦꯔꯨꯛꯁꯦ ꯍꯧꯖꯤꯛ ꯐꯪꯕ ꯈꯔ ꯋꯥꯗꯅ ꯊꯔꯣꯏꯁꯦ ꯃꯃꯥꯏ ꯀꯛꯄꯁꯨ ꯃꯁꯤꯒꯤ ꯃꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯀꯛꯆꯕꯅꯦꯕꯀꯣ ꯑꯗꯨ ꯊꯔꯣꯏꯁꯦ ꯆꯥꯝꯕ ꯁꯨꯝ ꯀꯛꯄꯗ ꯃꯃꯥꯏꯁꯦ ꯆꯪꯈꯤꯗꯅ ꯂꯣꯏꯅꯁꯨ ꯈꯔ ꯀꯛꯇꯕꯁꯨ ꯌꯥꯎꯋꯦ ꯃꯁꯤ ꯍꯣꯔꯦꯟ ꯉꯧꯕ ꯂꯣꯏꯔꯀꯥꯟꯗꯅꯦ ꯃꯃꯥꯏꯁꯦ ꯇꯞꯅ ꯂꯧꯊꯣꯛꯆꯔꯒꯦ ꯀꯛꯄꯗ ꯈꯔ ꯋꯥꯗꯅ ꯀꯛꯇꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯊꯔꯣꯏꯁꯦ ꯉꯧꯅꯅꯕ ꯈꯥꯡ ꯊꯥꯡꯒꯠꯆꯔꯒꯦ ꯈꯥꯡ ꯁꯥꯔꯦ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯍꯥꯞꯄꯒꯦ ꯈꯥꯡ ꯁꯥꯗ꯭ꯔꯒꯗꯤ ꯈꯥꯡꯗ ꯅꯞꯄꯦ ꯑꯗꯨꯅ ꯈꯥꯡ ꯌꯥꯝ ꯁꯥꯍꯜꯂꯦ ꯍꯥꯎ ꯍꯥꯟꯅ ꯂꯧꯊꯣꯛꯀꯗꯣꯏꯅꯤ ꯊꯨꯝ ꯈꯔ ꯊꯥꯛꯆꯒꯦ ꯊꯔꯣꯏ ꯁꯨꯃꯥꯏꯅ ꯉꯧꯕꯗ ꯃꯍꯤꯁꯦ ꯃꯅꯨꯡꯗ ꯊꯨꯝꯁꯦ ꯆꯪꯅꯅꯕ ꯊꯔꯣꯏꯁꯦ ꯍꯤꯡꯕꯅꯤꯗ ꯄꯤꯛꯏꯉꯩꯗ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯊꯥꯛꯄꯤꯕꯗꯨꯅ ꯊꯔꯣꯏꯒꯤ ꯃꯅꯨꯡꯗ ꯊꯨꯝ ꯆꯪꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯃꯈꯨꯝ ꯑꯝꯇꯪ ꯈꯨꯝꯖꯤꯟꯒꯦ ꯃꯅꯨꯡꯒꯤ ꯃꯍꯤꯁꯦ ꯑꯝꯇꯪ ꯀꯥꯈꯠꯍꯟꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯤꯊꯣꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯊꯔꯣꯏ ꯉꯧꯈꯤꯕꯁꯦ ꯁꯤꯒꯤ ꯃꯍꯤ ꯄꯥꯈꯠꯂꯛꯏꯕ ꯃꯍꯤꯁꯦ ꯊꯔꯣꯏ ꯃꯅꯨꯡꯗ ꯂꯩꯕ ꯃꯍꯤꯅꯦꯕꯀꯣ ꯊꯔꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯍꯤꯅꯦꯕ ꯁꯤ ꯃꯍꯤꯁꯦ ꯂꯧꯊꯣꯛꯆꯗꯣꯏꯅꯤ ꯁꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯊꯔꯣꯏ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯉꯣꯏ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯗ꯭ꯔꯒꯗꯤ ꯍꯥꯎꯔꯣꯏ ꯑꯗꯨꯅ ꯆꯤꯊꯣꯛꯆꯗꯣꯏꯅꯤ ꯁꯤ ꯊꯔꯣꯏ ꯃꯅꯨꯡꯗ ꯌꯥꯎꯖꯕ ꯏꯁꯤꯡ ꯃꯍꯤꯗꯣ ꯂꯧꯊꯣꯛꯏꯅꯤ ꯁꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯊꯔꯣꯏꯒꯤ ꯃꯍꯥꯎ ꯋꯥꯠꯀꯅꯤ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯉꯣꯏꯗꯧꯕ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯇꯩꯒꯗꯤ ꯃꯃꯥꯅ ꯊꯣꯡꯕꯁꯤꯒꯗꯤ ꯃꯥꯟꯅꯔꯣꯏ ꯑꯩꯁꯦ ꯃꯁꯤ ꯄꯨꯡ ꯑꯃꯨꯛ ꯉꯧꯒꯅꯤ ꯍꯥꯏꯗꯤ ꯃꯩ ꯈꯔ ꯅꯦꯝꯊꯔꯒ ꯑꯍꯥꯟꯕꯗꯗꯤ ꯃꯩ ꯆꯥꯎꯅ ꯊꯥꯈꯤꯅꯤ ꯃꯩꯁꯦ ꯃꯩ ꯅꯦꯝꯊꯔꯒ ꯑꯃꯨꯛ ꯄꯨꯡ ꯑꯃꯨꯛ ꯉꯧꯒꯅꯦꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯊꯪ ꯑꯥꯏꯇꯦꯝꯗꯣ ꯑꯃꯨꯛ ꯇꯧꯖꯒꯦ ꯃꯌꯥꯝ ꯊꯔꯣꯏꯒ ꯊꯣꯡꯅꯕ ꯑꯂꯨ ꯑꯃꯨꯛꯇꯪ ꯐꯨꯠꯇꯣꯛꯆꯒꯦ ꯑꯂꯨ ꯐꯨꯠꯀꯦ ꯊꯔꯣꯏꯒ ꯊꯣꯡꯅꯕ ꯑꯂꯨꯁꯦ ꯑꯂꯨ ꯑꯉꯥꯡꯕ ꯇꯧꯔꯦ ꯃꯌꯥꯝ ꯃꯀꯨ ꯈꯣꯛꯄꯗꯤ ꯈꯔ ꯋꯥꯏ ꯃꯁꯦ ꯃꯍꯥꯎꯗꯤ ꯂꯩꯕ ꯑꯗꯨꯒ ꯃꯣꯔꯣꯛꯁꯨ ꯐꯨꯠꯄꯗ ꯈꯔ ꯍꯥꯞꯆꯔꯒꯦ ꯑꯗꯨ ꯂꯣꯛꯂꯩ ꯅꯨꯡꯂꯩꯁꯦ ꯃꯌꯥꯝꯗꯤ ꯐꯨꯠꯄꯗ ꯍꯥꯞꯅꯩ ꯑꯗꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯐꯨꯠꯇꯣꯛꯈ꯭ꯔꯗꯤ ꯃꯅꯝ ꯉꯟꯅ ꯆꯠꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯊꯔꯣꯏꯒ ꯊꯣꯡꯃꯤꯟꯅꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯀꯤ ꯑꯂꯨ ꯐꯨꯠꯈꯤꯕ ꯃꯣꯔꯣꯛ ꯐꯨꯠꯈꯤꯕꯗꯨꯅ ꯐꯨꯠꯂꯒ ꯏꯔꯣꯜꯂꯒ ꯐꯕꯧꯁꯤꯒ
ꯑꯗꯒꯤꯗꯤ ꯉꯥꯔꯤꯁꯤꯅꯦ ꯂꯣꯛꯂꯩꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯁꯦ ꯍꯥꯞꯄꯒ ꯑꯃꯨꯛ ꯊꯣꯡꯈꯤꯅꯤ ꯊꯔꯣꯏ ꯑꯉꯧꯕꯁꯤꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯁꯤ ꯃꯆꯜꯁꯤꯡꯁꯤ ꯊꯥꯛꯆꯗꯣꯏꯅꯤ ꯋꯥꯠꯄ ꯑꯃꯗꯤ ꯂꯩ ꯃꯌꯥꯝꯅ ꯁꯤꯃꯗꯤ ꯋꯥꯠꯂꯦꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯣ ꯃꯨꯛꯊ꯭ꯔꯨꯕꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯃꯇꯝ ꯅꯠꯇꯗꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯐꯪꯗ꯭ꯔꯦ ꯒꯝ ꯃꯔꯣꯏ ꯑꯣꯏꯅ ꯇꯧꯖꯔꯦ ꯐꯨꯠꯂꯤꯕꯁꯤꯗꯤ ꯊꯔꯣꯏꯁꯤꯗꯤ ꯏꯁꯤꯡꯗꯩ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯁꯤ ꯀꯛꯑꯒꯁꯨ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯏꯁꯤꯡ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯗꯅ ꯑꯗꯣ ꯁꯤꯗꯤ ꯃꯅꯨꯡꯗ ꯊꯔꯣꯏꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯏꯁꯤꯡꯗꯣ ꯉꯧꯊꯣꯛꯄꯅꯦ ꯑꯗꯨꯒ ꯃꯥꯁꯤ ꯀꯔꯥꯡ ꯂꯥꯎꯔꯦꯗꯅ ꯊꯔꯣꯏꯁꯦ ꯃꯨꯜꯂꯦꯗꯅ ꯀꯟꯁꯤꯜꯂꯒ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯔꯣꯟꯗꯧꯔꯤꯕ ꯄꯣꯠ ꯐꯨꯠꯂꯤꯁꯦ ꯁꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯏꯔꯣꯟ ꯊꯣꯛꯑꯒ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛ ꯃꯌꯥꯟ ꯂꯣꯛꯂꯩ ꯄꯨꯂꯩ ꯍꯥꯞꯄꯒ ꯑꯃꯨꯛ ꯂꯣꯟꯅꯦꯕꯀꯣ ꯀꯨꯀꯔꯗ ꯍꯋꯥꯏꯖꯥꯔ ꯂꯣꯞꯇꯧꯅ 5-6ꯈꯛ ꯀꯥꯞꯊꯣꯔꯛꯑꯒ ꯑꯗꯨꯗ ꯊꯔꯣꯏ ꯃꯅꯨꯡꯁꯤ ꯑꯃꯨꯛ ꯄꯣꯞꯊꯣꯛꯍꯜꯂꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯍꯜꯂꯅꯤ ꯑꯗꯨꯒ ꯁꯣꯛ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒ ꯊꯣꯡꯕꯒ ꯃꯃꯥꯅ ꯊꯣꯡꯕꯗꯤ ꯈꯔ ꯈꯦꯠꯅꯩ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒꯁꯨ ꯆꯥꯕꯤꯌꯨ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯃꯌꯥꯝꯒ ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩ ꯊꯣꯡꯖꯔꯤꯁꯤꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟꯁꯨ ꯂꯣꯏꯔꯒ ꯍꯥꯏꯖꯔꯒꯦ ꯊꯣꯡꯕꯗꯨꯁꯨ ꯈꯔ ꯌꯦꯡꯕꯤꯔꯣ ꯑꯂꯨ ꯑꯐꯨꯠꯄꯁꯤꯒꯅꯦ ꯕꯦꯝꯃ ꯃꯣꯔꯣꯛꯁꯤꯒꯅꯦ ꯑꯝꯇꯪ ꯏꯔꯣꯟꯒꯦꯕꯀꯣ ꯊꯔꯣꯏ ꯊꯣꯡꯕ ꯊꯥꯛꯅꯕꯁꯦ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯔꯕ ꯑꯂꯨ ꯃꯣꯔꯣꯛꯁꯦ ꯏꯔꯣꯟꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯁꯤꯅ ꯉꯥꯔꯤꯅꯦꯕ ꯑꯇꯦꯛꯄ ꯑꯍꯤꯡꯕꯅꯦ ꯉꯥꯟꯊꯣꯛꯑꯗꯤ ꯃꯍꯥꯎ ꯌꯥꯎꯗꯦ ꯑꯗꯨꯒꯅꯦ ꯃꯃꯥꯗꯤꯅꯦ ꯁꯤꯒꯤ ꯂꯣꯛꯂꯩꯁꯦ ꯕꯦꯝꯃ ꯁꯤꯒꯤ ꯂꯣꯛꯂꯩꯁꯦ ꯉꯁꯥꯏ ꯀꯅꯥꯒꯨꯝꯕꯗꯤ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯑꯂꯨ ꯐꯨꯠꯄꯗ ꯍꯥꯞꯄꯅꯦꯕꯀோ ꯑꯗꯨ ꯑꯂꯨ ꯐꯨꯠꯄꯗ ꯍꯥꯞꯆꯟꯈ꯭ꯔꯗꯤ ꯃꯅꯝꯗꯣ ꯉꯟꯇꯥꯅ ꯃꯥꯡꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯣꯏꯔ ꯍꯥꯞꯄꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯕ ꯊꯔꯣꯏ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤ ꯆꯪꯉꯦꯕꯀோ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯃꯥꯁꯦ ꯊꯕꯛ ꯈꯔ ꯁꯝꯅ ꯇꯧꯏ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯝ ꯃꯃꯥꯅꯗꯤꯀꯣ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯑꯦ ꯂꯣꯏꯁꯟꯅꯤꯡꯕ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏ ꯉꯧꯔꯤꯕ ꯊꯔꯣꯏꯗꯣ ꯑꯩꯅ ꯃꯃꯥꯅ ꯉꯁꯥꯏ ꯄꯨꯡ ꯑꯃ ꯉꯧꯅꯤ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯅꯪꯁꯜꯂꯛꯎꯅꯦ ꯀꯥꯕꯩ ꯆꯥꯡꯁꯦ ꯊꯔꯣꯏ ꯉꯧꯕꯩ ꯃꯈꯥꯁꯦ ꯇꯥꯔꯦ ꯁꯤꯁꯦ ꯄꯨꯡ ꯑꯃ ꯉꯧꯅꯤ ꯍꯥꯏꯕ ꯊꯔꯣꯏꯗꯣ ꯃꯅꯦꯗꯤ ꯉꯥꯡ ꯂꯥꯎꯔꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯆꯨꯞꯄꯗꯤ ꯊꯔꯣꯏ ꯊꯣꯛꯂꯛꯎ ꯌꯥꯔꯣꯏ ꯉꯁꯥꯏꯒꯤꯏꯁꯤꯡ ꯑꯁꯧꯕꯁꯦ ꯁꯤꯒꯤ ꯏꯁꯤꯡ ꯑꯁꯧꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯔꯣꯏꯁꯤ ꯊꯨꯝꯁꯨ ꯍꯥꯞꯄꯧꯕꯤꯒꯦ ꯁꯤꯒꯤ 이론ꯕꯁꯦ 시대에 타로이지 좀 많이 합산돼요. 잘나? 타오르게. 어동 많이 타오르지. 뭐 그거 봐야 봐. 우리 타로이 마담 나다 보니 호지 끼고. 자누아리 타로이 타로이 마담 나때가. 타로이 마담디 준 줄라이 바이. 아니 준 줄라이 바이 디 타로이 마담이나 타로이지 공부 양 누아이. 호지 타로이지 마담 나다미나 막 공부 봐야 되나. tay bạc là tàu đấy rồi chứ cay cái này hả bạn tụi con với chào chứ cái này lại siêu lên thổ gan có tôi cùng máy luôn gì đấy đi qua máy hay ra lẫn đi thùng đấy nhá máy này hay ra lẫn đi gì đắng nó hao gì ini masu haksan jage masu se isiga hakani siga bu ani siga hakani ala nawa nawa ni udah gidi lamaro se taruh manung to mahau changne na ba lammaroi지 hujikidi khara thakjage horen thangdaramdaida thakani lammaroi지 hujikidi khara thakjage nakopi khara thake dagidi tilhau khara thakjange du ka maji horen hayu boka duga thunga lammaroiga kona sok tawramdaida tawrasi ko
ꯍꯥꯞꯄꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯇꯧꯅꯦꯅ ꯍꯥꯏꯗꯣ ꯑꯉꯥꯡꯅ ꯆꯤꯟ ꯆꯥꯝꯅ ꯅꯦꯅꯦ ꯅꯪ ꯆꯝꯐꯨꯠꯇꯣ ꯀꯃꯥꯏꯅ ꯍꯥꯞꯄꯤꯅꯣ ꯏꯁꯩ ꯈꯪꯅ ꯊꯣꯛꯂꯛꯏꯗꯨꯕꯨ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯄꯦꯅ ꯍꯥꯏꯕꯤꯒꯦ ꯇꯧꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯍꯥꯞꯆꯟꯊꯣꯛꯄꯅꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒꯅꯦ ꯀꯩꯅꯣꯁꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯇꯔꯨꯛꯂꯛ ꯀꯥꯝꯈ꯭ꯔꯦꯕ ꯇꯔꯨꯛꯂꯛ ꯀꯥꯝꯃꯗꯤ ꯑꯁ ꯀꯩꯅꯣꯗꯒ ꯍꯋꯥꯏꯖꯥꯔ ꯃꯨꯟꯕ ꯑꯗꯨꯃꯥꯏꯅ ꯃꯨꯟꯈ꯭ꯔꯕꯅꯤ ꯊꯥꯡꯊꯔꯒ ꯑꯝꯇ ꯌꯦꯡꯉꯒꯦ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯖꯤꯜꯂꯒ ꯃꯅꯤꯟꯁꯦ ꯐꯥꯖꯤꯜꯂꯒ ꯑꯗꯨꯒ ꯃꯥꯒ ꯇꯧꯔꯒꯅ ꯁꯣꯝꯗ ꯊꯥꯎ ꯉꯧꯔꯒꯦ ꯁꯣꯛ ꯇꯧꯅꯕ ꯈꯥꯡ ꯊꯥꯡꯒꯠꯆꯔꯒꯦ ꯁꯣꯛ ꯇꯧꯅꯕ ꯃꯌꯥꯝ ꯊꯥꯎ ꯍꯩꯔꯒꯦ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯃꯌꯥꯝ ꯊꯥꯎꯁꯤ ꯈꯔ ꯅꯝꯅ ꯑꯗꯨꯝ ꯆꯥꯁꯤ ꯑꯍꯨꯝꯗꯪ ꯊꯥꯗꯜꯂꯒꯦ ꯇꯦꯖꯄꯇꯥ ꯍꯥꯞꯆꯔꯦ ꯁꯤꯡ ꯍꯥꯞꯆꯔꯦ ꯁꯤ ꯃꯨꯜꯂꯦ ꯇꯤꯜꯍꯧ ꯍꯥꯞꯀꯦ ꯇꯤꯜꯍꯧꯁꯦ ꯃꯩ ꯅꯦꯝꯊꯔꯒ ꯍꯥꯏꯐꯦꯠꯇꯪ ꯉꯧꯖꯒꯦ ꯃꯌꯥꯝ ꯌꯦꯅꯝ ꯍꯥꯞꯆꯒꯦ ꯃꯌꯥꯝ ꯁꯤ ꯍꯥꯡꯗꯣꯛꯆꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯃꯍꯤ ꯋꯥꯠꯀꯗ꯭ꯔꯥ ꯍꯦꯟꯒꯗ꯭ꯔꯥ ꯌꯦꯡꯉꯒ ꯍꯥꯎꯅꯕ ꯇꯧꯔꯁꯤ ꯐꯔꯦ ꯆꯞ ꯆꯥꯅꯤ ꯊꯥꯎꯒꯗꯣ ꯃꯊꯛꯇ ꯊꯣꯡꯉ ꯂꯩꯔꯝꯃꯦ ꯃꯌꯥꯝꯁꯦ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯎ ꯃꯣꯔꯣꯛ ꯈꯤꯇ ꯊꯥꯎ ꯌꯩꯔꯤꯉꯩꯗ ꯍꯥꯞꯆꯍꯧꯒꯦ ꯁꯤ ꯎ ꯃꯣꯔꯣꯛꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯊꯕꯛꯁꯦ ꯈꯔ ꯑꯗꯨꯝ ꯐꯤꯡꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅꯅꯦ ꯊꯥꯎ ꯉꯧꯔꯤꯉꯩꯗꯅꯦ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛꯀꯨꯝꯕ ꯍꯥꯞꯄꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯍꯥꯎꯕ ꯍꯦꯜꯂꯦ ꯍꯩꯖꯔꯒꯦꯀꯣ ꯁꯦ ꯑꯉꯥꯡꯁꯦ ꯌꯥꯔꯦ ꯃꯔꯣꯏ ꯃꯨꯜꯂꯦ ꯍꯩꯖꯤꯜꯂꯒꯦꯀꯣ ꯑꯁ ꯍꯥꯎꯔꯅꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯝ ꯃꯔꯣꯏꯁꯦ ꯊꯥꯛꯆꯤꯟꯖꯔꯒꯦ ꯂꯝ ꯃꯔꯣꯏꯁꯦ ꯁꯥꯡ ꯁꯥꯡꯅ ꯑꯗꯨꯝ ꯊꯥꯛꯀꯦ ꯍꯩꯔꯤꯕꯣꯞ ꯊꯥꯛꯆꯤꯟꯖꯔꯒꯦ ꯑꯩꯗꯤ ꯆꯅꯝ ꯊꯥꯍꯧꯗ꯭ꯔꯦ ꯀꯥꯎꯗꯅ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯊꯨꯝ ꯊꯥꯛꯑꯝꯗꯥꯏꯗ ꯉꯥ ꯊꯣꯡꯕ ꯑꯣꯏꯔꯣ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯥꯛꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯟꯖꯥꯡꯒꯤ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯊꯥꯛꯅꯤꯡꯕꯅꯤ ꯃꯣꯔꯣꯛꯁꯦ ꯑꯗꯨ ꯏꯊꯟꯇ ꯆꯥꯗꯧ ꯅꯠꯇꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯊꯨꯝ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯉꯁꯥꯏ ꯊꯥꯛꯈꯤꯕ ꯊꯨꯝꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯊꯨꯝꯁꯦ ꯉꯥꯔꯤ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯀꯨꯝꯁꯤꯜꯂꯁꯤ ꯃꯈꯨꯝ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯁꯤꯜꯂꯒ ꯊꯝꯁꯤ ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯊꯥꯛꯈ꯭ꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑꯝꯗꯥꯏꯒꯤ ꯃꯍꯤꯁꯦ ꯌꯥꯔꯕ ꯑꯝꯇ ꯌꯦꯡꯁꯤ ꯌꯥꯔꯗ꯭ꯔꯥ ꯑꯁ ꯐꯕꯧꯗꯤ ꯍꯥꯎꯔꯅꯤ ꯃꯌꯥꯏꯗ ꯇꯦꯛꯑꯅꯤ ꯐꯗꯤꯒꯣꯝ ꯊꯥꯛꯑꯁꯤꯀꯣ ꯌꯥꯔꯦ ꯑꯁ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯔꯅꯤ ꯂꯣꯏꯁꯟꯖꯔꯒꯦ ꯏꯟꯁꯥꯡꯁꯦ ꯑꯁ ꯍꯥꯎꯔꯅꯤ ꯐꯕꯧꯁꯤ ꯃꯆꯦꯠꯁꯤ ꯐꯕꯧꯁꯤ ꯉꯁꯤꯁꯦ ꯑꯩꯁꯦ
ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯆꯝꯐꯨꯠ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯌꯦꯂꯥꯡ ꯁꯤꯡꯖꯨ ꯆꯥꯒꯦ ꯌꯦꯂꯥꯡ ꯃꯇꯝꯅꯤꯅ ꯌꯦꯂꯥꯡ ꯁꯤꯡꯖꯨ ꯆꯥꯒꯦ ꯌꯦꯂꯥꯡꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯦꯂꯥꯡ ꯆꯥꯕ ꯌꯥꯝ ꯐꯩ ꯏ ꯂꯥꯡꯊꯣꯛꯏ ꯏ ꯐꯝꯖꯟꯕ ꯐꯩ ꯍꯥꯏꯌꯦ ꯌꯦꯂꯥꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯕ ꯇꯥꯕꯗ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯌꯦꯂꯥꯡꯁꯤ 이 ꯐꯝꯖꯟꯕ ꯐꯩ 이 ꯂꯥꯡꯊꯣꯛꯏ ꯍꯥꯏ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ 이 ꯐꯝꯖꯟꯕꯗꯤ ꯐꯠꯇꯦ ꯌꯦꯂꯥꯡ ꯁꯤꯡꯖꯨ ꯆꯥꯔꯒ ꯏꯁꯥ ꯅꯨꯡꯉꯥꯏꯕꯗ ꯌꯦꯡꯒꯦꯅ ꯃꯌꯥꯝ ꯑꯩꯁꯦ ꯌꯦꯂꯥꯡꯗ ꯁꯤꯡꯖꯨ ꯁꯨꯖꯒꯦ ꯇꯧꯔꯤ ꯑꯗꯣ ꯌꯦꯂꯥꯡ ꯈꯛꯇ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯣꯡꯆꯥꯛ ꯍꯥꯞꯆꯔꯦ ꯀꯣꯕꯤ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨ ꯁꯤ ꯈꯛꯇꯪ ꯁꯨꯖꯔꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯁꯣꯏꯗꯣꯛꯑꯒ ꯊꯝꯃꯕꯅꯤ ꯊꯔꯣꯏ ꯊꯣꯡꯉꯤꯉꯩꯗ ꯃꯇꯝꯁꯦ ꯌꯥꯝ ꯐꯪꯗꯗꯅ ꯑꯗꯨꯅ ꯁꯤꯡꯖꯨꯁꯦ ꯇꯣꯠꯄ ꯍꯧꯖꯔꯒꯦ ꯃꯌꯥꯝꯁꯤꯅ ꯃꯣꯔꯣꯛꯅꯤ ꯃꯣꯔꯣꯛꯁꯦ ꯊꯔꯣꯏ ꯊꯣꯡꯕꯗ ꯁꯥꯗꯧꯅꯤꯅ ꯉꯁꯤꯗꯤ ꯎ ꯃꯣꯔꯣꯛ ꯍꯥꯞꯆꯔꯔꯣꯏ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯃꯩꯇꯩ ꯃꯣꯔꯣꯛ ꯈꯛꯇꯅ ꯁꯨꯖꯔꯒꯦ ꯃꯦꯠꯄ ꯍꯧꯖꯔꯦ ꯀꯩꯅꯣ ꯁꯤꯡꯖꯨ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯎ ꯃꯣꯔꯣꯛ ꯑꯃꯨꯛꯀ ꯍꯥꯞꯆꯜꯂꯗꯤ ꯊꯔꯣꯏ ꯊꯣꯡꯕꯗꯁꯨ ꯊꯥꯕꯅꯤꯅ ꯁꯥꯅꯤꯗꯅ ꯊꯨꯝ ꯈꯔ ꯊꯥꯛꯆꯒꯦ ꯊꯨꯝꯁꯦ ꯆꯥꯃꯁ ꯄꯨꯔꯛꯇ꯭ꯔꯦ ꯑꯩꯁꯤꯅꯅꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯑꯦ ꯊꯕꯛꯁꯦ ꯄꯥꯡꯅꯕ ꯍꯦꯛꯇ ꯂꯣꯏꯁꯟꯅꯤꯡꯉꯛꯄ ꯀꯅꯥꯒꯨꯝꯕ ꯏꯆꯥꯁꯤꯡꯅꯗꯤ ꯃꯃꯥꯏꯁꯦ ꯅꯥꯟꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕꯤꯔꯛꯁꯨ ꯌꯥꯎꯏ ꯃꯃꯥ ꯋꯥꯔꯧꯖꯗꯦ ꯁꯨꯝ ꯇꯧꯖꯅꯤꯡꯕꯒꯤ ꯁꯨꯝ ꯈꯔ ꯇꯧꯖꯕꯅꯤ ꯑꯗꯨ ꯌꯥꯝ ꯂꯨꯅ ꯅꯥꯟꯅ ꯇꯧꯕꯁꯨ ꯉꯝꯖꯗ꯭ꯔꯦ ꯁꯨꯝ ꯈꯔꯁꯨ ꯆꯍꯤ 35 ꯒꯥꯏꯁꯦ ꯑꯍꯟꯁꯤ ꯑꯣꯏꯔꯛꯑ ꯃꯥꯜꯂꯦꯗ ꯏꯁꯥꯁꯤ ꯈꯔ ꯑꯗꯨꯝ ꯁꯣꯟꯖꯩꯗ खरा पोथारीगे फबा खरा थबक खरा हेंजना खरा सुरुबा चलुबा तौरगदी म्याम अदुम इसा चोक्थै अदुना यामना लुना नाना तौजबसु ngamdre म्याम सुम खरा सुम येंबियु नुसिबिदना सि हाइजेनिंगे तिलौ हापचनजरगे म्याम मोरोक नोइबसिदा आइगि तिलौ हापिदो अमुक तौरगे ngasiदी नहांगै सुबदि अमुक हापुद्रबने अदु मोरोक नोइदिङैदा तिलौ हापसि याम हाउबनिनने आइ ngasiजु अमुक हापचनजरगे ngasiगी सिंजुजि याम यामदबनिना पात्रदो याम मरां काइनसु तौजद्रे हाउनी हाउनी याम हाउनी योंचाक मरु याव मरु तोंबा ओइबनिनने मैम चाबियो येलां सिंजुसे याम निंसाई येलां चाबसे इ फमजनदे हाबसो अफबा ओइना हाइजबनी फै हाइबदुदा यें हाल उतीदा थापखिबै मतुंग इलकपदा ngasi येलां सिंजु सुजबनी मैम सिंजु तोटपा लोइजरे अदुना सिंजुजी याम हावरनी तोटलिङैसिदा उपचनिङकपा चानिङकपसे तौरे पुखमजिदि खरा पिखरे तोटलिसे अइना यामसेना कोमथोकपदगी मैम सिंजुजी पाइरिङैदा आइगि सरुक खरा खाइदोकजरगे अदुगा केमेरामेनगिसु अदुगा चार्जरगिसु थमजरगे सिना आइगि सरुक ओइजरगे अदुदी मैम सिंजु सुबसु लोइरे थरोइ थोंबसु लोइरे चम्फुट फुटपसु लोइरे इरोनबदि उचद्रे ngasiगी खितंग थबकसे कुंगमंदना अदो खितंग आई चानिंगबा खितंग योंचाक मरु चानिंगबै तौजबनी अदो आई सिंजु चाबा हौजगे मैम सिंजुजे याम चानिंगे ngasiगी सिंजुजे अमु हावी हाउते आई मैम दा हाइजरके मैम आई चकोमदु चाउनु चनजरगे येलां सिंजुजे खुहाउदे कंता कांग तौरगा कोई बट बट तत पमसु याउये यम हावे मैम येलां सिंजु चाबियो अस हावरे हावरे अस यम हावे
好了啦。Mẹ thằng rồi thì bông tức ạ lòng thất giật kìa thằng rồi chứ em chán những nó không chờ vào đi cha mà chú mà thằng rồi hào lòng các thùng bio thằng rồi thùng bát tao bác quy đây hay nè thùng chờ vào đi mẹ em hào ấy hào kìa hay ra là cái em đi hào đâu mà đi thằng rồi xin những cái hào đi lấy sao là mà mình lấy vì tụi này phải làm cho hào đi rồi section là cho thùng dây hào ấy em cho cái emใช่ครั้งหนึ่งเขาขึ้นตัวไม่ให้กี่เดียวจริงถูกไปอะไรตัวกุ้ยเนี่ยกุ้ยนะหัวใจรวนไม่ต้องนำมาที่มีอ้ำฮับจะเหลือก็รวนแบบนี้นั่นแน่มวนต้นมวนเหล่ายังเฮาไอ้มาหิ้งตัวสัญญาแม่อ้ำทุ่งเฮาเดี๋ยวละhầu em mà hình cái tôi sao vậy hầu đó cái giờ con mèo tới con xin hết lên lấy học á xin dùng nó rồi mà học vậy xin là mình tiếp cô mẹ ăn dạ ông hào đấy mà thích thay đổi chị em mẹ làm chúng mà tầm nó cho dùng tay đây nó có sản view làm hào ấy anh đi chắc chứ hảo mà không có chặt bánh không mình dùng trái ra kìa mình chắc nó cầm đi nữa mình chạy không dưới âm hảo ấy dùng chạm mà đúng là tan nhanh ạ không chân đấy chị hào đấy ngang một ngày đấy đi tầm phút mấy hiểu tôi chạy thôi chúng ăn hào rồi tôi chúng mới qua thì lên thế nhưng mà đến ra là kháng cái hảo hào đấy tầm phút xin nó mà làm hào vậy mình chọn mấy đứa nó sao để chặt thôi biết
าวผัดซีอิ๊วเฮาเฮาน้ำจะกระโดดตรงนี้ที่แห่งเขาในการวันนี้เนี่ยเป็นซุปเปอร์มาทำถังโป๊ะตรงนั้นมาที่ฮับก็อร่อยมันก็น้องก็ทำโบราณสั่งดิโบหลวนประกาศวันนี้นี่ยำเฮาเอาไปตะกั่วnhà cái cha có thể nó xin là cùng hết là mới hiện cái hào của chứ cha khổ lỗi anh cha thuộc đấy mẹ ăn à rồi bấy chị sẽ khôn đi xa ra rồi sẵn giờ là kia xem chăm lắm rồi xin chua hàng cách cha con ạ đúng không nó xin lỗi mỗi em hấu mèo xin chua chắc mẹ ăn xì hai là gãy xem rồi sân ra kia chẳng hối em hối mày ăn chú sabi wo moro khá xả nãy giá đi bắt chú xem con mẹ mà hối cô thay đổi thùng một cái chứ moro xả là cái này thay đổi thùng bao hối cô mẹ mà được qua xin chú irom bắt chú moro bàn ra bên này là đúng lỗi đã ra đi mẹ làm xài nó sẽ lấy tiền ấy chúng ta lấy tiền mẹ mà ấy lúc giờ đi xài nó sẽ lấy giờ đi sao ta lại na mỗi lấy giờ đi cứ su bên nôm mà khai cần mà cái khoang khai nạp đây vậy khoang thì su nôm này ta bỏ tha là để tông phải là mẹ làm su cha view mà là bị xin một cha bắt kỳ vi cái nô xe hay chứ là mà cái mẹ làm là gì vẫn ngoài là cái đi subscribe tao video like nằm video kami yang cukup biro si hari kami ambil senjata lagi bye.